Eco Network Heirok na nongmaijing khuding ki leptana chatharakliba Heirok-Wangjing River Rejuvenation campaign gi manung channa ngasi Heirok Part 3 Heirok 4 substation asigi manakta Ningol Club ki thoumee single loinana Turel amadi Turel khongbal Sengkhre campaign aduga mari lenana Eco Network Heirok ki president na thadorak pachero lamana hai Heirok-Wangjing River Rejuvenation campaign asi haukiba tha kayadagi sangsinduna lakpagi mapungmoina ngasi su mahousa gumna nongmaijing numit asida pungama makhai kai thoktuna Turel sengdagi thabak pangthokpane miyoi batanatana jiba panba khudingmak ising yaudravade hingba ngamdaba ama oibana aphaba ising oihanabagi made amot akai lehenba yadi haiduna aikoi songthorakpane Heirok-Wangjing Turel asi kannanaba amadi Manipur gi oina khwaidagi lunanba Turel ama oinabagi loinana Heirok asi model village ama oihanabagi asetpa phiref thamli haina chiro lesina makha tarakle